Manipur Pony Society, Manipur Horse Riding and Polo Association, amadi Manipur Equestrian Association asinduna ahumlak soba Manipur Pony Stallion MAPA SHA so gi thouram amangasi Mapal Kangjeibung da pangthokhre thouram aduda DM University ki Vice Chancellor W Jan Babu Singh amadi Manipur Pony Society ki President Professor CH Priyoranjan Singh na atuba mitunan oina saruk yakhe thouram aduga mari lenena Manipur Equestrian Association ki General Secretary Ningthau Khongjam Ipungo Chobina haikibada Manipur ki Pony breed noma nomagi masing hantarakli basi matik chaba natural grazing ground lerak taba lambi da lamhangda tholokpadagi pathi komthidagi chaba na maram oraga food poisoning da sibasu yauribani masigi awaba marak asida MAPA SHA singsu yamna hantarakli sagol tonglaga sanabagi damakta masa kanba sagol sing asi masa sembana MAPA SHA mangsinlakpagi achoba maram amasu oidibani Manipur gi tanglaba Manipur Pony breed asi mawong taba masa faba amadi kanabagi damakta karamba mawongda sasing asigi mapu sanaroi singda karamna yokani thakani haibagi pandamda so asi sinbani haina phongdokhe